ꯂꯥꯞꯈ꯭ꯔꯕꯁꯨ ꯊꯃꯣꯏ ꯑꯅꯤꯒꯤ ꯃꯔꯤꯗꯤ ꯍꯧꯖꯤꯛꯁꯨ ꯂꯥꯞꯊꯣꯛꯅꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯈ꯭ꯔꯕ ꯀꯥꯎꯊꯣꯛꯄꯗ ꯋꯥꯕ ꯋꯥꯔꯤ ꯁꯤꯡꯕꯨꯟ ꯀꯌꯥ ꯑꯗꯨꯅ ꯍꯦꯛ ꯍꯦꯛ ꯑꯣꯠꯂꯤ꯫ ꯈꯧꯔꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯏꯈꯤꯕꯅꯤ ꯊꯃꯣꯏꯁꯤꯅꯗꯤ ꯅꯪꯒꯤ ꯃꯃꯜ ꯂꯩꯕ ꯅꯨꯡꯁꯤꯕꯗꯣ꯫ ꯂꯥꯞꯅꯈ꯭ꯔꯕ ꯃꯔꯤ ꯑꯁꯤꯅ ꯄꯤꯔꯝꯂꯦ ꯃꯩꯁꯥ ꯄꯤꯕ ꯆꯩꯅꯥ ꯐꯥꯎꯕ ꯅꯨꯡꯁꯤꯕ ꯑꯃ꯫ ꯅꯨꯄꯥꯗꯤ ꯀꯞꯄ ꯍꯩꯇꯦ ꯊꯃꯣꯏ ꯁꯣꯟꯊꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯤ꯫ ꯅꯨꯄꯥꯅ ꯁꯤꯟꯊꯕ ꯄꯤꯔꯥꯡꯗꯤ ꯄꯥꯡꯗꯕꯅꯤꯁꯨ ꯍꯥꯏꯕꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯑꯃꯅ ꯄꯤꯔꯝꯕ ꯑꯋꯥꯕꯗꯤ ꯅꯨꯄꯥ ꯑꯃꯒꯤ ꯊꯃꯣꯏꯗꯁꯨ ꯈꯥꯡꯕ ꯉꯝꯗꯕ ꯃꯈꯩ ꯆꯩꯅꯥ ꯐꯥꯎꯍꯜꯂꯦ꯫ ꯆꯩꯅꯥꯗꯨꯅ ꯄꯤꯔꯥꯡ ꯑꯣꯜꯂꯒ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯠꯂꯨꯗꯁꯨ ꯃꯊꯟꯗ ꯁꯤꯟꯊꯗꯨꯅ ꯀꯞꯆꯩ ꯃꯗꯣꯝ꯫ ꯀꯥꯎꯕ ꯉꯝꯗ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯃꯅ ꯃꯥꯂꯦꯝꯒꯤ ꯊꯃꯣꯏ ꯍꯧꯖꯤꯛꯁꯨ ꯑꯣꯠꯂꯤ꯫ ꯇꯧꯒꯗꯕ ꯄꯥꯟꯗꯝ ꯑꯃꯕꯨꯁꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯃꯤꯔꯥꯏꯕꯤꯔꯝꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯒ ꯂꯩꯔꯝꯕꯅꯤ ꯃꯥꯂꯦꯝꯗꯣ꯫ ꯄꯣꯊꯥꯖꯕꯅꯤ ꯃꯗꯨꯅ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ꯫ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯏꯊꯥ ꯊꯥꯖꯗ ꯂꯩꯅꯥꯅ ꯀꯣꯜ ꯇꯧꯔꯛꯂꯝꯕꯗꯨꯗ ꯃꯍꯧꯁꯥꯒ ꯃꯣꯃꯣꯟ ꯅꯣꯛꯂꯤ, ꯍꯔꯥꯎꯅ ꯁꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯂꯩꯅꯥ꯫ ꯗꯥ ꯃꯥꯂꯦꯝ꯫ ꯍꯥꯎ ꯀꯩ ꯂꯩꯔꯒꯦ? ꯂꯩꯅꯥ ꯁꯠ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕ ꯉꯝꯗꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯃꯥꯂꯦꯝ ꯅꯝꯍꯝ ꯍꯪꯖꯤꯜꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯀꯣꯏ ꯀꯣꯏꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯪꯕꯣ? ꯅꯪꯒꯤ ꯗꯥ ꯃꯥꯂꯦꯝꯅꯦ ꯑꯩꯁꯦ, ꯍꯥꯟꯅꯒꯤ ꯅꯪꯒꯤ ꯗꯥ ꯃꯥꯂꯦꯝ꯫ ꯑꯩ ꯑꯍꯣꯡꯕ ꯑꯃꯠꯇ ꯍꯧꯖꯤꯛꯁꯨ ꯂꯩꯇ꯭ꯔꯤ꯫ ꯅꯪꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝꯁꯤꯅ ꯑꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯂꯩꯅꯥ꯫ ꯍꯥꯏꯌꯨ ꯀꯩꯗꯧꯔꯦ? ꯂꯩꯅꯥ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯁ꯭ꯀꯨꯜ ꯑꯃꯨꯛ ꯖꯣꯏꯟ ꯇꯧꯔꯒꯦ, ꯌꯥꯒꯗ꯭ꯔꯣ? ꯑꯩꯒꯤ ꯃꯍꯨꯠ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯄꯥꯎ ꯇꯥꯔꯦ꯫ ꯑꯗꯣ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯖꯣꯏꯟ ꯇꯧꯕ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯩꯅ ꯌꯥꯅꯕ ꯁꯤꯟꯒꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯌꯦ ꯂꯩꯅꯥ꯫ ꯍꯌꯦꯡ ꯂꯥꯛꯑꯣ ꯁ꯭ꯀꯨꯜꯗ, ꯍꯥꯟꯅꯒꯨꯝ ꯅꯪꯒꯤ ꯁꯦꯗꯨꯜꯗ ꯀ꯭ꯂꯥꯁ ꯑꯗꯨꯝ ꯂꯩꯍꯟꯒꯅꯤ꯫ ꯂꯩꯅꯥ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯈꯖꯤꯛ ꯂꯥꯝꯃꯛꯂꯦ, ꯏꯀꯥꯏ ꯏꯀꯥꯏ ꯍꯥꯏꯖꯕꯅꯤ꯫ ꯃꯥ ꯎꯄꯥꯏ ꯑꯃ ꯊꯤꯔꯛꯄꯗ ꯃꯁꯤ ꯅꯠꯇꯅ ꯃꯥꯒꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯊꯧꯗꯣꯛ ꯑꯃꯅ ꯃꯥ ꯊꯕꯛꯇꯨ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯂꯥꯟꯅ ꯎꯕꯤꯈꯤ ꯊꯧꯗꯣꯛꯇꯨꯅ, ꯃꯗꯨꯅꯁꯨ ꯃꯥ ꯆꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯈꯥꯡꯂꯒ ꯂꯩꯅꯥ ꯂꯩꯔꯤ ꯍꯧꯖꯤꯛꯁꯨ꯫ ꯃꯥꯂꯦꯝ ꯃꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯛ ꯁꯣꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅ ꯍꯣꯡꯈꯤꯕꯒꯨꯝꯅ ꯑꯍꯣꯡꯕꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯦ꯫ ꯊꯣꯠꯂꯕꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏꯅꯤ ꯍꯥꯏꯅ ꯁꯩꯊꯥꯅꯩ꯫ ꯑꯗꯨꯕꯨ ꯂꯩꯅꯥꯒꯤ ꯊꯃꯣꯏꯗꯤ ꯊꯣꯠꯂꯕꯤ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯕꯗ ꯃꯇꯤꯛ ꯆꯥꯔꯔꯣꯏ꯫ ꯂꯩꯔꯥꯡꯅ ꯂꯥꯏꯁ ꯏꯔꯤꯛ ꯑꯃꯠꯇ ꯐꯪꯗꯕ ꯃꯇꯝꯗ ꯂꯩꯁꯥ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯒꯨꯝꯅ ꯂꯩꯅꯥꯒꯤ ꯄꯨꯟꯁꯤꯁꯨ ꯑꯋꯥꯕ ꯆꯩꯅꯥ ꯃꯔꯛꯇ ꯁꯥꯠꯂꯤ꯫ ꯂꯥꯏꯖ ꯏꯔꯤꯛꯀꯤ ꯃꯍꯨꯠ ꯂꯩꯅꯥꯒꯤꯗꯤ ꯆꯩꯅꯥꯅ ꯃꯍꯨꯠ ꯑꯣꯏꯒꯅꯤ꯫ ꯃꯁꯤꯅꯤ ꯂꯩꯅꯥꯒ ꯂꯩꯔꯥꯡ ꯑꯃꯒ ꯈꯦꯠꯅꯕꯗ ꯃꯁꯛ ꯍꯥꯏꯔꯕꯗꯤ꯫ ꯃꯥꯒꯤ ꯄꯨꯝꯅꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯖꯈꯤꯕ ꯃꯥꯂꯦꯝꯅꯤ ꯉꯁꯤꯗꯤ ꯂꯥꯞꯊꯣꯛꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯂꯩꯈꯤꯕ ꯈꯣꯡꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯌꯥꯔꯔꯣꯏꯗꯕ ꯇꯥꯡꯀꯛ ꯑꯃꯗ ꯂꯩꯈꯤꯕꯅ ꯄꯨꯝꯅꯃꯛ ꯍꯣꯡꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯔꯁꯨ ꯅꯨꯡꯁꯤꯕ ꯑꯗꯣ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯂꯝꯂꯥꯟꯕꯤ ꯑꯃꯅꯤ꯫ ꯍꯦꯟꯅ ꯃꯤꯡꯆꯠ ꯊꯤꯒꯗꯕ ꯊꯕꯛ ꯂꯩꯅꯥꯅ ꯇꯧꯅꯤꯡꯗꯦ꯫ ꯐꯠꯇ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯦꯟꯊꯣꯛꯄ ꯇꯝꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯈꯣꯜꯗꯣ ꯃꯁꯥꯅ ꯌꯥꯅ ꯏꯟꯖꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯗꯣ꯫ ꯄꯥꯕꯨꯡꯅꯗꯤ ꯌꯥꯒꯗ꯭ꯔꯣ ꯗꯥ ꯃꯥꯂꯦꯝ? ꯑꯣꯖꯥ ꯑꯃ ꯂꯧꯁꯤꯟꯈꯤꯕꯗꯣ ꯀꯨꯏꯗ꯭ꯔꯤ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯗ꯭ꯔꯥ? ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯥꯜꯂꯗ꯭ꯔꯥ? ꯋꯥꯗꯨ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯥꯂꯦꯝꯅ ꯐꯠ ꯊꯠꯂꯤ꯫ ꯑꯩꯅ ꯌꯥꯅꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯇꯥꯗꯕ꯭ꯔꯣ? ꯌꯥꯝ ꯀꯤꯒꯟꯕꯩ ꯅꯇꯧꯗꯨ ꯇꯧꯒꯅꯣ꯫ ꯑꯩꯅ ꯀꯩ ꯍꯥꯏꯒꯦ? ꯀꯩꯁꯨ ꯂꯨꯗꯕ ꯃꯐꯝꯗ ꯅꯪꯅ ꯂꯨꯅ ꯍꯦꯟꯖꯤꯟꯅ ꯈꯟꯕꯗꯣ ꯇꯧꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯇꯣꯏꯅ ꯍꯥꯏꯕ ꯋꯥꯍꯩꯁꯨ ꯁꯥꯒꯩ ꯍꯣꯡꯈꯤꯕꯗꯒꯤ ꯀꯥꯎꯔꯕ ꯅꯪꯕꯣ? ꯗꯥ ꯃꯥꯂꯦꯝ, ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯣ ꯑꯗꯨꯃꯛ ꯂꯣꯏꯍꯟꯈ꯭ꯔꯣ꯫ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒꯤꯗꯃꯛ ꯗꯥ ꯃꯥꯂꯦꯝꯒꯤ ꯄꯨꯟꯁꯤꯒꯤ ꯂꯃꯥꯏꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯃ ꯏꯈ꯭ꯔꯣ꯫ ꯅꯪꯒꯤ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯅꯪ ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯑꯩꯗꯤ ꯈꯟꯗꯦ꯫ ꯂꯣꯏꯗ꯭ꯔꯤ, ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯂꯩꯁꯅꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ꯫ ꯀꯅꯥ ꯑꯃꯠꯇꯒꯤ ꯑꯅꯧꯕ ꯋꯥꯔꯤꯅ ꯏꯁꯤꯜꯂꯒ ꯃꯍꯨꯠ ꯁꯤꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯐꯕꯗ ꯑꯣꯏꯍꯟꯅꯤꯡꯉꯤ꯫
ꯍꯜꯂꯛꯎ ꯌꯥꯔꯣꯏꯗꯕꯁꯤꯡꯗꯨꯒꯤꯗꯤ ꯑꯅꯝ ꯈꯜꯂꯒ ꯉꯥꯏꯕ ꯍꯧꯅꯗꯦꯗ ꯃꯥꯂꯦꯝ. ꯅꯨꯡꯁꯤꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯈꯤꯕ. ꯃꯤꯁꯛ ꯑꯗꯨꯕꯨ ꯃꯤꯔꯥꯏꯒꯤ ꯈꯟꯅ ꯅꯨꯡꯁꯤꯈꯤꯕꯁꯨ ꯅꯠꯇꯦ. ꯑꯩꯅ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝ ꯅꯪꯗꯤ ꯐꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ. ꯋꯥꯍꯩ ꯈꯨꯗꯤꯡ ꯂꯥꯏꯅ ꯂꯥꯏꯅꯁꯨ ꯍꯥꯏꯕ ꯍꯩꯔꯦ. ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯥꯂꯦꯝ ꯈꯖꯤꯛꯇꯪ ꯅꯣꯛꯂꯛꯏ. ꯄꯦꯟꯗꯕꯒꯤ ꯃꯤꯅꯣꯛꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯁꯨ ꯈꯪꯉꯦ ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩ ꯉꯝꯗꯦ ꯂꯩꯅꯥ. ꯃꯪꯂꯥꯟꯅ ꯍꯥꯏꯅꯁꯨ ꯏꯊꯟꯗ ꯑꯉꯥꯎꯕꯒꯨꯝ ꯇꯣꯏꯅ ꯍꯪꯖꯩ. ꯄꯥꯈꯨꯝꯁꯨ ꯄꯤꯖꯩ. ꯃꯪꯂꯥꯟ ꯅꯠꯇꯦ ꯍꯥꯏꯅ ꯏꯁꯥ ꯏꯊꯟꯇ ꯈꯨꯝꯖꯩ. ꯑꯩꯁꯨ ꯄꯦꯟꯊꯣꯛꯄ ꯇꯝꯂꯒꯦ ꯈꯜꯂꯦ. ꯑꯗꯨꯕꯨ ꯑꯩ ꯉꯝꯗꯦ. ꯍꯥꯏꯅꯩ ꯈ꯭ꯋꯥꯏꯗꯒꯤ ꯂꯝꯍꯦꯟꯕꯁꯦ ꯊꯃꯣꯏꯅꯤ ꯍꯥꯏꯅ. ꯂꯝꯍꯦꯟꯕ ꯊꯃꯣꯏꯁꯦ ꯑꯩ ꯊꯦꯝꯖꯤꯟꯕ ꯉꯝꯗ꯭ꯔꯦ. ꯂꯩꯅꯥ ꯋꯥꯗꯨ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ. ꯗꯥ ꯃꯥꯂꯦꯝ, ꯑꯩ ꯊꯦꯡꯉꯦ ꯊꯝꯃꯒꯦ, ꯄꯣꯊꯥꯔꯣ. ꯃꯥꯂꯦꯝ ꯅꯣꯛꯂꯛꯏ. ꯅꯪꯒꯤ ꯅꯇꯧꯁꯦ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ. ꯍꯩꯅꯗꯕ ꯅꯇꯧꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯎꯠꯀꯅꯨ ꯂꯩꯅꯥ. ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯃꯇꯝꯗ ꯍꯣꯡꯍꯟꯈ꯭ꯔꯦ. ꯑꯩꯒꯨꯝꯅ ꯗꯥ ꯃꯥꯂꯦꯝꯁꯨ ꯍꯣꯡꯈ꯭ꯔꯣ. ꯐꯔꯦꯁꯦ, ꯑꯩ ꯅꯪꯒ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯗꯕ ꯋꯥꯔꯤꯁꯦ ꯁꯥꯔꯔꯣꯏ. ꯑꯗꯣ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕꯣ? ꯍꯁꯕꯦꯟꯗꯤ? ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯆꯥꯛ ꯁꯔꯨꯛꯇꯤ ꯃꯥꯒꯤ ꯔꯨꯝꯗ ꯊꯝꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯆꯥꯈ꯭ꯔꯕ꯭ꯔꯥ ꯆꯥꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ. ꯍꯟꯖꯤꯜꯂꯛꯈ꯭ꯔꯤꯕ ꯐꯤꯕꯝꯗꯨꯁꯨ ꯃꯃꯤꯠꯇ ꯎꯔꯛꯏ. ꯆꯥꯔꯝꯂꯣꯏ ꯍꯥꯏꯕ ꯈꯪꯉꯤ. ꯑꯗꯨꯕꯨ ꯁꯠ ꯍꯦꯛꯇ ꯈꯨꯝꯃꯤ. ꯂꯩ, ꯃꯥꯁꯨ ꯆꯥꯈ꯭ꯔꯦ. ꯃꯥꯂꯦꯝ ꯂꯩꯅꯥꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ. ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯗꯕ꯭ꯔꯥ ꯏꯕꯥꯅꯤꯅ ꯋꯥꯔꯤ ꯁꯥꯕꯁꯦ? ꯂꯩꯅꯥ ꯇꯟꯕ ꯁꯨꯝ ꯍꯦꯜꯂꯛꯂꯦ. ꯑꯩ ꯊꯝꯃꯒꯦꯗ ꯃꯥꯂꯦꯝ. ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯝꯕꯒ ꯂꯩꯅꯥ ꯀꯣꯜ ꯀꯛꯈ꯭ꯔꯦ. ꯀꯛꯂꯕ ꯃꯇꯨꯡ ꯐꯣꯟꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯃꯁꯥꯗꯨ ꯅꯣꯔꯃꯦꯜ ꯇꯥꯔꯛꯅꯕ ꯍꯣꯠꯅꯖꯩ. ꯁꯥꯎꯕꯁꯨ ꯉꯝꯗꯦ ꯃꯥꯂꯦꯝꯗ. ꯀꯔꯝꯅꯁꯨ ꯉꯝꯂꯨꯅꯤ? ꯇꯊꯤ ꯇꯊꯤ ꯆꯩꯕꯁꯨ ꯃꯥꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯇꯦ. ꯅꯨꯡꯁꯤꯕ ꯃꯌꯦꯡ ꯇꯥꯗ꯭ꯔꯤꯕ ꯃꯤꯁꯛꯅꯤ. ꯃꯇꯥꯡꯗꯨꯅ ꯐꯤꯕꯝꯗꯨꯒ ꯃꯁꯥꯅ ꯐꯣꯔꯁ ꯇꯧꯔꯒ ꯑꯍꯣꯡꯕ ꯂꯩꯍꯟꯅꯕ ꯍꯣꯠꯅꯖꯕꯅꯤ. ꯂꯩꯅꯥ ꯔꯤꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯆꯪꯂꯛꯀꯅꯨ ꯇꯣꯏꯅ ꯍꯥꯏꯔꯕꯁꯨ ꯑꯗꯨꯃꯛ ꯆꯪꯂꯒ ꯌꯦꯡꯅꯤꯡꯉꯤ. ꯃꯗꯨꯒꯤ ꯏꯍꯨꯜꯗꯨꯁꯨ ꯑꯉꯛꯄꯅꯤ. ꯊꯣꯡꯗꯨꯗꯤ ꯏꯍꯥꯡ ꯍꯥꯡꯂꯝꯃꯤ. ꯏꯁꯤ ꯁꯤꯈꯩ ꯇꯨꯝꯂꯝꯃꯤ ꯑꯉꯥꯎꯕꯗꯣ. ꯔꯨꯝꯗꯨꯁꯨ ꯏꯆꯥꯏ ꯆꯥꯏꯔꯦ. ꯁꯨꯔꯨꯞ ꯊꯛꯆꯤꯟꯕꯒꯤ ꯃꯆꯩ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯇꯥꯏ. ꯌꯦꯡꯕꯗ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯔꯨꯝꯗꯣ. ꯉꯁꯥꯏ ꯊꯝꯂꯝꯕ ꯆꯥꯛꯇꯨꯁꯨ ꯇꯦꯕꯜꯗ ꯀꯨꯞꯁꯤꯜꯂꯒ ꯂꯩꯔꯤ. ꯆꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ ꯂꯦꯞꯇꯨꯅ. ꯍꯤꯡꯁꯥꯕꯗꯣ ꯍꯧꯒꯠꯂꯛꯂꯕꯗꯤ ꯐꯤꯕꯝ ꯑꯃꯁꯨ ꯇꯥꯔꯣꯏꯗꯧꯔꯤꯕꯅꯤ. ꯃꯗꯨ ꯈꯟꯅ ꯂꯩꯅꯥ ꯃꯈꯣꯜ ꯊꯣꯛꯇꯅꯕ ꯇꯨꯃꯤꯟꯅ ꯂꯩ. ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ. ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯀꯔꯤꯅꯣ? ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯛꯁꯤꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ. ꯁꯥ ꯀꯩꯒꯤ ꯃꯀꯣꯟꯁꯤꯗ ꯑꯩꯅ ꯁꯤꯕꯨ ꯉꯥꯏꯗꯨꯅ ꯍꯤꯡꯕ. ꯃꯁꯤꯔ ꯑꯩꯕꯨ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯃꯤꯠ ꯄꯥꯡꯍꯟꯕꯤꯔꯝꯕꯒꯤ ꯃꯔꯝꯁꯦ? ꯋꯥꯈꯜꯗꯨꯗ ꯎꯡꯂꯤꯉꯩ ꯇꯨꯝꯂꯤꯕ ꯅꯨꯄꯥꯗꯣ ꯌꯥꯋꯣꯜꯂꯛꯏ. ꯊꯣꯛꯄꯁꯨ ꯅꯪꯍꯧꯗ ꯂꯩꯅꯥ ꯄꯥꯈꯠꯂꯦ. ꯑꯗꯨꯕꯨ ꯃꯤꯠ ꯄꯥꯡꯂꯛꯇꯦ ꯅꯨꯄꯥꯗꯣ. ꯂꯤꯠꯂꯤꯕ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕꯗꯨꯁꯨ ꯍꯣꯡꯗꯣꯛꯇꯦ. ꯇꯣꯡꯂꯤꯕ ꯈꯣꯡꯎꯞꯇꯨꯐꯥꯎ ꯂꯧꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯇꯨꯝꯂꯤ. ꯇꯨꯝꯊꯈ꯭ꯔꯦ ꯈꯪꯕꯒ ꯂꯩꯅꯥ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯔꯤꯁꯤꯒꯤ ꯈꯣꯡꯎꯞꯇꯣ ꯂꯧꯊꯣꯛꯄꯤꯔꯛꯏ. ꯂꯤꯠꯂꯤꯕ ꯖꯦꯀꯦꯠꯇꯨꯗꯤ ꯂꯧꯊꯣꯛꯄ ꯀꯤꯔꯒ ꯑꯗꯨꯝ ꯊꯅꯝꯂꯦ. ꯀꯨꯏꯅꯗ ꯂꯩꯔꯨꯗꯦ, ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ. ꯁꯪꯁꯥꯔ ꯑꯃꯗ ꯇꯥꯎꯈ꯭ꯔꯕ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯜꯂꯕ ꯃꯤꯁꯛꯅꯤ ꯔꯤꯁꯤꯗꯤ. ꯀꯅꯥꯗꯁꯨ ꯌꯦꯠꯂꯨꯗꯦ, ꯀꯅꯥꯝꯇꯅꯁꯨ ꯌꯦꯠꯂꯛꯀꯅꯨ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯊꯟꯇ ꯃꯆꯥ ꯇꯧꯖꯈ꯭ꯔꯕꯅꯤ. ꯊꯤꯡꯂꯨꯕ ꯉꯝꯗꯦ. ꯃꯥꯒꯤ ꯃꯊꯛꯇ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ. ꯃꯥꯒꯤ ꯀꯨꯁꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ. ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯂꯩꯅꯥꯒ ꯂꯨꯍꯣꯡꯈꯤ ꯍꯥꯏꯕꯁꯨ ꯃꯥ ꯈꯪꯗꯕ ꯅꯠꯇꯦ, ꯈꯪꯉꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯔꯤꯁꯤꯗ ꯂꯩꯇꯦ. ꯂꯩꯅꯥ ꯀꯅꯥꯅꯣ ꯃꯥ ꯈꯪꯗꯦ. ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯒ ꯈꯪꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ. ꯃꯌꯥꯝꯒꯤ ꯂꯥꯡꯐꯝ ꯉꯥꯛꯐꯝ ꯃꯐꯝꯗꯨꯗ ꯊꯦꯡꯅꯗꯨꯅ ꯂꯧꯈꯤꯕ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯉꯁꯤꯐꯥꯎ ꯃꯥꯗꯤ ꯂꯥꯟꯅ ꯂꯧꯔꯤ. ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯍꯩꯅꯕ ꯔꯤꯁꯤ ꯅꯠꯇꯦ. ꯑꯗꯨꯅꯕꯨ ꯂꯩꯅꯥꯗ ꯃꯍꯨ ꯄꯨꯕꯤ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯤꯕꯅꯤ. ꯅꯤꯁꯥꯒꯤ ꯄꯥꯛꯇ ꯇꯥꯎꯈꯤꯕꯅ ꯑꯍꯤꯡꯗ ꯅꯨꯄꯥꯗꯨꯗꯤ ꯑꯁꯤꯕ ꯑꯃꯒꯨꯝ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ. ꯑꯗꯨꯕꯨ ꯑꯁꯣꯝꯗꯅ ꯂꯩꯅꯥꯗꯤ ꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯃꯪꯂꯤ. ꯀꯟꯗꯤꯁꯟ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃ ꯍꯦꯛꯇꯗ ꯂꯩꯔꯛꯏ. ꯀꯟꯗꯤꯁꯟꯅ ꯌꯥꯈꯤꯗꯕ ꯃꯔꯝꯅ ꯑꯐꯕ ꯊꯋꯥꯏ ꯀꯌꯥ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯃꯊꯟꯇ ꯆꯣꯡꯊꯖꯈꯤꯕꯁꯨ ꯀꯌꯥꯅꯤ. ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯈꯛ ꯅꯠꯇꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯕꯦꯗꯃꯤꯟꯇꯟ ꯏꯟꯗꯤꯌꯥ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯨꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯔꯤꯁ.
ꯍꯧꯖꯤꯛꯅ ꯄ꯭ꯂꯦꯌꯔꯗ ꯀꯦꯔꯤꯌꯔ ꯁꯦꯝꯂꯛꯄ ꯅꯨꯄꯥꯗꯣ ꯁꯥꯟꯅꯕ ꯇꯣꯛꯊꯣꯛꯂꯒ ꯃꯌꯨꯝꯗ ꯂꯩꯔꯤ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯂꯩꯕꯅꯤ ꯃꯄꯥꯗꯤ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯗ ꯀꯝꯄꯅꯤ ꯑꯃ ꯄꯨꯔꯒ ꯃꯊꯧ ꯆꯤꯟꯕ ꯑꯣꯏꯔꯤ ꯃꯆꯥꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯕ ꯃꯃꯥ ꯃꯄꯥꯅꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯕꯅꯤ ꯂꯨꯅ ꯇꯧꯖꯩ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯃꯄꯥ ꯃꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯆꯞ ꯆꯥꯅ ꯐꯪꯉꯤ ꯃꯁꯤꯒꯤ ꯄꯨꯔꯥ ꯇꯥꯌꯣꯟꯅꯕꯅꯤ ꯔꯤꯁꯤꯒꯤ ꯐꯦꯃꯤꯂꯤꯅ ꯑꯌꯨꯛꯅꯤ ꯍꯔꯤꯁ ꯖꯤꯝ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯏꯔꯨꯖꯊꯣꯛꯂꯦ ꯏꯔꯨꯖꯕ ꯍꯦꯛ ꯂꯣꯏꯕꯒ ꯆꯥꯛꯈꯨꯝꯗ ꯂꯥꯛꯏ ꯏꯃꯥ ꯍꯥꯎ ꯂꯥꯎ ꯂꯥꯎ ꯏꯃꯥ ꯂꯩꯌꯦ ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯅꯪꯕꯨ ꯏꯔꯨꯖꯔꯕ꯭ꯔꯣ ꯍꯔꯤꯁ ꯌꯔ ꯑꯃꯗ ꯐꯝꯊꯩ ꯋꯥꯍꯪ ꯃꯌꯥꯝꯁꯤꯗꯤ ꯀꯔꯝꯕ ꯍꯥꯟꯅ ꯈꯨꯝꯃꯨ ꯍꯥꯏꯅꯣ ꯂꯇꯥꯁꯅꯥ ꯅꯣꯛꯂꯛꯏ ꯏꯃꯥꯕꯨ ꯀꯌꯥꯝ ꯐꯪꯈ꯭ꯔꯒꯦ ꯏꯔꯨꯖꯕꯁꯨ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯐꯖꯧ ꯍꯥꯏꯕ ꯌꯥꯔꯣꯏꯗꯕ ꯏꯆꯟꯅꯨꯄꯤꯗꯨꯗꯤ ꯈꯪꯗꯦ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯥ ꯂꯤꯒ ꯂꯤꯁꯜꯂꯛꯑꯦ ꯃꯃꯥꯏꯗꯨ ꯃꯍꯤꯡ ꯀꯥꯔꯗ꯭ꯔꯅ ꯑꯩꯗꯤ ꯄꯥꯈꯠꯂꯕꯅꯤ ꯑꯁꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯅꯕꯗꯨꯅꯤ ꯒ꯭ꯔꯦꯁꯤ ꯀꯤꯆꯟꯒꯤ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯃꯈꯨꯠ ꯑꯅꯤ ꯀꯥꯔꯟ ꯆꯟꯁꯤꯟꯅꯔꯒ ꯃꯕꯨꯡꯗ ꯈꯥꯔꯞ ꯌꯦꯡꯂꯤ ꯃꯤꯋꯥ ꯉꯥꯡꯅꯕꯗꯤ ꯅꯨꯄꯤ ꯑꯃꯗ ꯍꯦꯜꯂꯦꯅꯦ ꯅꯪꯗꯤ ꯀꯌꯥꯝ ꯐꯖꯗꯅ ꯍꯔꯤꯁ ꯒ꯭ꯔꯦꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯒ ꯁꯦꯝ ꯑꯃ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯆꯤꯛꯏ ꯆꯥꯅ ꯆꯥꯅ ꯍꯥꯏꯔꯛꯏ ꯃꯤꯡꯁꯦꯜꯒ ꯁꯨꯛꯌꯦꯡ ꯌꯦꯡꯖꯗꯕ ꯃꯤꯗꯧꯅ ꯉꯥꯡꯉꯤꯁꯤꯕꯨ ꯏꯀꯥꯏꯖꯗ꯭ꯔꯣ ꯑꯁꯤꯕꯣ ꯀꯅꯥ ꯂꯧꯗꯅ ꯃꯨꯔꯤꯕ ꯀꯨꯆꯨꯅꯣꯁꯨ ꯈꯪꯗꯦ ꯏꯃꯥ ꯑꯁꯤ ꯑꯉꯥꯡꯁꯦ ꯊꯥꯏꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯒꯣꯋꯥꯗ ꯍꯅꯤꯃꯨꯟ ꯆꯠꯄꯗ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯄꯣꯛꯈꯤ ꯍꯥꯏꯗꯥꯏ ꯀꯥꯂꯦꯟꯒꯤ ꯌꯥꯛꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯗꯨꯏꯔꯣ ꯃꯨꯔꯤꯁꯦ ꯒ꯭ꯔꯦꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ ꯅꯪꯅ ꯀꯨꯆꯨ ꯉꯧꯔꯦꯅ ꯑꯃꯨꯕ ꯑꯩꯈꯣꯏꯁꯦ ꯎꯁꯤꯠꯇ꯭ꯔꯤꯅꯤꯅꯦ ꯎꯁꯤꯠꯇꯦ ꯀꯩꯅꯣ ꯅꯁꯛ ꯏꯊꯤ ꯊꯤꯒꯦ ꯒ꯭ꯔꯦꯁꯤ ꯃꯔꯥꯏꯕꯛꯇꯨꯗ ꯃꯈꯨꯠꯅ ꯄꯣꯞ ꯊꯥꯖꯤꯟꯖꯩ ꯑꯩꯒꯤ ꯀꯣꯔꯤꯌꯥ ꯃꯥꯟꯕ ꯑꯣꯞꯄꯥ ꯏꯕꯨꯡꯁꯤꯒꯨꯝꯕ ꯉꯥꯛꯇ ꯂꯩꯔꯗꯤ ꯀꯨꯆꯨ ꯈꯔ ꯃꯨꯔꯞ ꯇꯧꯕ ꯔꯥꯁꯤ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯐꯔꯛ ꯌꯥꯝ ꯇꯥꯅꯤꯕꯨ ꯍꯔꯤꯁꯅ ꯀꯩꯑꯕ ꯀꯣꯔꯤꯌꯥꯒꯤ ꯑꯣꯞꯄꯥ ꯍꯥꯏꯕ BTSꯀꯤ ꯖꯤꯃꯤꯟ ꯃꯥꯜꯂꯤꯔꯣ ꯑꯩꯁꯦ ꯅꯠꯇ꯭ꯔꯒ ꯇꯦꯌꯣꯡ ꯍꯥꯏꯌꯨꯅꯦ ꯀꯨꯆꯨ ꯃꯨꯕꯩꯗꯤ ꯉꯧꯅꯕ ꯍꯣꯔꯃꯣꯟ ꯍꯥꯏꯕ꯭ꯔꯥ ꯍꯣꯃꯣ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯒꯤꯗꯣ ꯀꯥꯞꯄ ꯂꯣꯏꯔꯦꯗꯅ ꯒ꯭ꯔꯦꯁꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯏꯟꯈꯠꯂꯤ ꯐꯠ ꯂꯥꯎꯅ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯉꯥꯔꯤ ꯆꯥꯕ ꯃꯤꯠ ꯂꯥꯎꯕ ꯄꯦꯕꯦꯠ ꯃꯊꯤ ꯆꯥꯕ ꯁꯣꯏꯗꯦ ꯀꯔꯤ ꯄ꯭ꯔꯃꯥꯟꯅꯣ ꯅꯪꯒꯤꯗꯨꯅ ꯑꯣꯄꯥꯅ ꯈꯪꯉꯔꯣꯏꯁꯤꯗꯤ ꯀꯣꯔꯤꯌꯟ ꯃꯔꯣꯟ ꯅꯠꯇꯤꯌꯦ ꯑꯔꯥꯁꯣ ꯒ꯭ꯔꯦꯁꯤ ꯅꯣꯛꯊꯣꯔꯛꯏ ꯂꯣꯂꯤꯀꯣ ꯍꯔꯤꯁꯁꯨ ꯅꯣꯛꯏ ꯃꯆꯟꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯗꯨꯛ ꯂꯛꯅꯖꯕꯅꯤ ꯅꯣꯡ ꯉꯥꯟꯕꯗꯩꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥꯗ ꯉꯥꯎꯖꯕꯤ K-ꯄꯣꯞꯇ ꯂꯨꯞꯆꯕꯤ ꯀꯨꯆꯨꯅ ꯁꯛꯊꯤꯕꯤ ꯇꯝꯐꯥꯒꯤ ꯀꯃꯂꯥꯕꯨ ꯉꯝꯖꯕꯤ ꯑꯩꯒꯤ ꯏꯆꯟꯅ ꯍꯦꯛ ꯍꯦꯛ ꯌꯦꯡꯕꯗꯨꯗ ꯇꯥꯍꯧꯕ ꯋꯥꯍꯩꯅꯤꯗ ꯌꯥꯔꯦ ꯇꯥꯃꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯦ ꯏꯃꯥ ꯑꯩꯕꯨ ꯁꯛꯊꯤꯕꯤ ꯇꯝꯐꯥꯒꯤ ꯀꯃꯂꯥꯗꯧꯅ ꯃꯨꯏ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣꯕ ꯃꯆꯥ ꯑꯅꯤꯒꯤ ꯃꯔꯩꯗꯨꯗ ꯂꯇꯥꯁꯅꯥꯁꯨ ꯅꯣꯛꯆꯩ ꯃꯕꯨꯡꯅ ꯅꯨꯡꯁꯤꯕꯒꯤ ꯂꯛꯅꯕꯅꯤ ꯍꯔꯤꯁꯀ ꯌꯦꯡꯅꯕꯗꯒꯤꯗꯤ ꯒ꯭ꯔꯦꯁꯤ ꯀꯨꯆꯨ ꯈꯔꯗꯤ ꯃꯝꯃꯤ ꯑꯗꯨꯗ ꯍꯔꯤꯁꯅ ꯂꯛꯅꯕꯒꯤ ꯋꯥꯅꯤ ꯀꯥ ꯍꯦꯟꯅ ꯃꯨꯕ ꯃꯤꯗꯤ ꯅꯠꯇꯦ ꯒ꯭ꯔꯦꯁꯤ ꯌꯥꯔꯦ ꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯊꯣꯛꯃꯤꯟꯅꯔꯣ ꯈꯠꯅꯔꯅꯨꯀꯣ ꯍꯟꯗꯛꯇꯤ ꯃꯈꯥ ꯇꯥꯅꯔꯛꯇ꯭ꯔ ꯑꯅꯤꯗꯣ ꯇꯨꯃꯤꯟ ꯆꯥꯕ ꯑꯃꯨꯛ ꯍꯧꯏ ꯍꯔꯤꯁ ꯔꯤꯁꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯏꯃꯥ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯦ 7 ꯍꯦꯜꯂꯝꯃꯅꯤꯗ ꯑꯗꯨꯗꯤ ꯏꯃꯥ ꯇꯤꯐꯤꯟꯗ ꯍꯩꯔꯥꯁꯤꯡ ꯈꯔ ꯍꯥꯞꯄꯤꯌꯨ ꯑꯩ ꯊꯦꯡꯉꯦ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯍꯔꯤꯁ ꯆꯥꯕ ꯆꯥꯗꯕ ꯍꯧꯒꯠꯈ꯭ꯔꯦ ꯅꯨꯡꯇꯤꯒꯤ ꯔꯨꯇꯤꯟ ꯑꯣꯏꯔꯕꯅꯤ ꯍꯔꯤꯁꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯁꯤ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯤꯁꯥ ꯂꯥꯏꯆꯨꯔꯕ ꯃꯥꯒꯤ ꯃꯔꯨꯞ ꯔꯤꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯔꯤꯁꯀꯤ ꯂꯇꯥꯁꯅꯥꯁꯨ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯕꯥꯞ ꯑꯗꯨꯝ ꯇꯥꯏ ꯔꯤꯁꯤꯒꯤꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯅꯨꯡꯇꯤꯒꯤ ꯇꯧꯋꯦ ꯈꯪꯕꯅ ꯃꯆꯥꯅ ꯂꯨꯅ ꯈꯟꯖꯕ ꯔꯤꯁꯤꯒꯤ ꯆꯥꯅꯕ ꯍꯩꯔꯥꯁꯤꯡ ꯑꯗꯣ ꯍꯥꯟꯅꯅ ꯍꯥꯞꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯔꯤꯁꯤꯅ ꯏꯃꯥ ꯗꯥꯔꯤꯁꯤꯗꯣ ꯁꯣꯛꯂꯒ ꯂꯩ ꯍꯥꯏꯌꯦ ꯅꯍꯥꯟ ꯃꯤ ꯈꯠꯅꯩ ꯍꯥꯏꯌꯦ ꯅꯄꯥꯅ ꯃꯔꯣꯜ ꯑꯃꯅꯦ ꯑꯩꯉꯣꯟꯗ ꯆꯩꯔꯤ ꯅꯪꯒꯤ ꯇꯥꯃꯣꯅ ꯏꯃꯥꯅ ꯍꯥꯏꯕ ꯇꯥꯗꯦ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯆꯦꯟꯁꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯁꯥꯟꯅꯕꯁꯨ ꯍꯦꯛꯇ ꯇꯣꯛꯊꯣꯛꯏ ꯃꯥꯅ ꯉꯝꯗꯅ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯅꯨꯡꯁꯤ ꯏꯆꯥ ꯔꯤꯁꯤꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯗꯣ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯄꯥꯈꯠꯂꯤ ꯃꯥꯒ ꯂꯣꯏꯅꯔꯒ ꯅꯪꯒꯤ ꯇꯥꯃꯣꯁꯨ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯀꯗ꯭ꯔꯅ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯊꯤꯅ ꯉꯥꯡꯂꯕꯅꯤ ꯏꯃꯥꯁꯨ ꯑꯗꯨꯕꯨ ꯂꯣꯏꯅꯒꯅꯨ ꯇꯤꯟꯅꯒꯅꯨ ꯍꯥꯏꯔꯨꯕꯗꯤ ꯅꯪꯒꯤ ꯇꯥꯃꯣꯗ ꯌꯥꯔꯣꯏꯗꯣ ꯁꯥ ꯂꯥꯟ ꯁꯥꯟꯅꯅꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯏꯃꯥ ꯗꯥꯔꯤꯁꯤꯁꯦ ꯑꯩꯈꯣꯏꯗꯁꯨ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯊꯥꯏꯅꯗꯤ ꯍꯔꯥꯎ ꯑꯗꯨꯝ ꯂꯥꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯦꯝꯂꯒ ꯃꯥꯒꯤ ꯅꯤꯁꯥꯁꯦ ꯊꯥꯗꯣꯛꯅꯕ ꯇꯧꯁꯤꯕ ꯗꯥꯔꯤꯁꯤꯁꯦ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯕ ꯊꯦꯝꯂꯒ ꯑꯗꯨꯃꯛ ꯌꯥꯅꯤ ꯃꯤ
ꯇꯟꯖꯥꯗꯨꯗ ꯍꯔꯤꯁ ꯐꯤꯡꯅ ꯑꯃꯨꯛ ꯆꯪꯂꯛꯏ. ꯏꯃꯥ ꯍꯥꯞꯄꯕꯣ? ꯔꯤꯁꯤꯒꯤ ꯃꯅꯥꯛꯇꯔꯣ? ꯍꯣꯏ ꯏꯃꯥ. ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ. ꯍꯔꯤꯁ ꯇꯤꯐꯤꯟꯗꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ ꯍꯥꯊꯨ. ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯗꯣ ꯇꯨꯃꯤꯟ ꯂꯦꯞꯍꯧꯔꯤ. ꯔꯤꯁꯤꯅ ꯍꯦꯛ ꯅꯤꯁꯥ ꯉꯥꯎꯕ ꯃꯥꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯦ ꯍꯔꯤꯁꯇꯣ. ꯃꯐꯝꯗꯨ ꯃꯌꯥꯝꯅ ꯅꯤꯁꯥ ꯆꯥꯕ ꯌꯥꯝ ꯂꯩꯕꯅꯤ, ꯆꯠꯀꯅꯨ ꯍꯥꯏꯅꯕ ꯃꯐꯝ ꯑꯣꯏꯔꯕꯅꯤ. ꯗꯦꯟꯖꯔ ꯑꯣꯏꯕ ꯖꯒꯥꯅꯤ. ꯅꯤꯁꯥ ꯆꯥꯁꯤꯟꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅ ꯑꯅꯝꯕ ꯂꯩꯕ ꯃꯔꯝꯅ ꯃꯤ ꯐꯠꯇꯕ ꯍꯦꯜꯂꯤ. ꯍꯨꯔꯥꯟꯕ ꯀꯌꯥꯅꯤ. ꯃꯤꯒꯤ ꯁꯦꯜ ꯃꯨꯟꯕꯒꯤ ꯊꯧꯗꯣꯛ ꯇꯣꯏꯅ ꯊꯣꯛꯏ ꯂꯝꯕꯤ ꯃꯇꯦꯛꯇꯣ. ꯗ꯭ꯔꯒ ꯂꯣꯠ ꯀꯌꯥꯒꯤꯁꯨ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯚꯦꯜ ꯗꯤꯂꯔꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯗ꯭ꯔꯒ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯣꯏꯅ ꯆꯠꯊꯩ. ꯔꯦꯗ ꯖꯣꯟ ꯑꯦꯔꯤꯌꯥ ꯑꯃꯒꯨꯝ ꯂꯩꯔꯕꯅꯤ. ꯃꯐꯝꯗꯨꯗ ꯂꯣꯒꯤ ꯑꯦꯒꯦꯟꯁꯇ ꯇꯧꯔꯤꯕ ꯃꯌꯥꯝꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯗ꯭ꯔꯒ ꯂꯣꯠꯁꯤꯡꯗꯨ ꯐꯥꯒꯠꯄ ꯉꯝꯗꯦ. ꯑꯆꯧꯕ ꯁꯦꯜ ꯄꯥꯏꯕ ꯄꯋꯥꯔ ꯂꯩꯕ ꯉꯥꯛꯇꯅꯤ ꯊꯕꯛꯇꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯣ. ꯃꯔꯝꯗꯨꯅ ꯀꯅꯥꯅꯕꯨ ꯊꯤꯒꯠꯂꯨꯅꯤ? ꯁꯦꯝꯗꯣꯛꯄꯗ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯐꯠꯇꯕ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯕ ꯂꯝꯗꯝ ꯑꯃꯅꯤ. ꯔꯤꯁꯤꯒꯤ ꯑꯅꯤꯁꯨꯕ ꯌꯨꯝ ꯑꯣꯏꯔꯤꯕ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯍꯔꯤꯁ. ꯅꯍꯥꯟꯈꯩ ꯃꯇꯝꯒ ꯍꯥꯏꯔꯨꯔꯗꯤ ꯔꯤꯁꯤ ꯂꯥꯛꯄ ꯃꯇꯝꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯔꯝꯗꯦ. ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯈꯪꯕꯅ ꯍꯔꯤꯁ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯒꯥꯔꯤꯗꯣ ꯈꯥꯝꯂꯒ ꯂꯩꯔꯤ. ꯉꯥꯏꯅ ꯀꯗꯥꯏꯗꯒꯤꯅꯣ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯄꯨꯊꯣꯔꯛꯏ. ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯆꯩꯗꯨꯗ. ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯥꯏꯇꯔ ꯑꯃꯁꯨ ꯄꯨꯊꯣꯔꯛꯂꯒ ꯆꯝꯈꯠꯂꯤ. ꯃꯩꯈꯨ ꯊꯣꯔꯛꯂꯕ ꯆꯨꯔꯨꯞ ꯃꯆꯩꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯍꯔꯤꯁ ꯃꯆꯤꯟꯅ ꯊꯥꯡꯖꯤꯜꯂꯛꯏ. ꯈꯪꯍꯧꯗꯦ ꯆꯨꯔꯨꯞ ꯃꯆꯩꯗꯣ ꯐꯠ ꯃꯨꯟꯈꯤꯕ. ꯔꯤꯁꯤꯅ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯅꯤꯁꯥꯁꯦ ꯆꯥꯔꯒ ꯅꯪꯁꯨ ꯑꯩꯗꯧꯅ ꯃꯥꯡꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯐꯠꯇꯦ ꯍꯥꯏꯕ ꯊꯕꯛꯁꯤꯗꯗꯤ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯃꯥꯡꯅꯕ ꯁꯤꯟꯖꯒꯅꯨ. ꯋꯥꯇꯥꯗꯨꯗ ꯍꯔꯤꯁ ꯅꯣꯛꯂꯛꯏ. ꯐꯠꯇꯦ ꯈꯪꯕ ꯄꯣꯠꯁꯛꯁꯤꯗꯗꯤ ꯅꯪꯗꯤ ꯑꯦꯗꯤꯛ ꯑꯣꯏꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯗꯤ ꯅꯁꯥꯅ ꯅꯁꯥ ꯃꯥꯡꯍꯟꯖꯔꯤ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗꯗꯤ ꯐꯠꯇꯕ ꯆꯤꯟꯖꯥꯛꯁꯦ ꯐꯠꯇꯦ ꯇꯧꯅꯨ ꯍꯥꯏꯅ ꯊꯤꯡꯂꯤ. ꯑꯗꯨꯒ ꯅꯪꯅ ꯁꯤꯔꯤꯟꯁ ꯐꯥꯎ ꯁꯤꯖꯤꯟꯅꯔꯛꯂꯤ. ꯅꯪꯅ ꯇꯧꯔꯤꯁꯤꯗꯤ ꯐꯕꯅꯦ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ? ꯅꯪꯒꯤꯒ ꯃꯥꯟꯅꯗꯦ. ꯀꯩꯗ ꯃꯥꯟꯅꯗ꯭ꯔꯤꯕ? ꯅꯁꯥꯒꯤ ꯀꯔꯤꯌꯔ ꯂꯣꯏꯅ ꯃꯥꯡ ꯇꯥꯛꯍꯜꯂꯦ. ꯀꯌꯥꯝ ꯀꯨꯏꯔꯦ ꯅꯪꯅ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯗꯅ ꯂꯩꯔꯛꯂꯤꯁꯦ? ꯑꯍꯥꯎꯕ ꯑꯃ ꯆꯥꯕꯗ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯗꯕ ꯑꯩꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯌꯨꯝꯗ ꯐꯥꯎ ꯂꯥꯛꯈꯤꯗ꯭ꯔꯦ. ꯍꯔꯤꯁꯇ ꯌꯦꯡꯂꯒ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯁꯤꯕ ꯅꯨꯃꯤꯠꯇꯨꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ. ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯑꯅꯤꯒꯤ ꯈꯦꯟꯅꯕ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ. ꯅꯪꯗꯤ ꯏꯃꯥꯒꯤ ꯐꯤꯖꯤꯒꯤ ꯃꯅꯤꯅꯦ. ꯅꯪꯗꯤ ꯑꯐꯕ ꯑꯣꯏꯒꯗꯕꯅꯤ. ꯅꯪꯅ ꯑꯐꯕ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ. ꯏꯃꯥꯅ ꯕꯕꯥꯅ ꯌꯥꯗꯕ ꯊꯕꯛ ꯅꯪ ꯇꯧꯒꯦ ꯈꯟꯒꯅꯨ. ꯏꯃꯥꯕꯨ ꯀꯐꯟꯒꯅꯨ. ꯃꯄꯥ ꯃꯃꯥꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕ ꯃꯆꯥ ꯑꯩꯒ ꯅꯪꯒ ꯆꯥꯡꯗꯝꯅꯕ ꯌꯥꯗꯦ. ꯃꯆꯥꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤ ꯀꯅꯥꯅ ꯍꯔꯥꯎꯕ ꯌꯥꯎꯕꯒꯤꯅꯦ? ꯃꯆꯥꯁꯤꯡꯕꯨ ꯐꯍꯟꯅꯤꯡꯗꯕ ꯃꯃꯥ ꯃꯄꯥ ꯇꯥꯏꯕꯪꯁꯤꯗ ꯂꯩꯕ ꯍꯧꯅꯗꯦ. ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤꯗꯤ ꯇꯥꯏꯑꯣꯟꯅꯔꯝꯂꯦ. ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯅꯤꯁꯥ ꯃꯌꯥꯝꯁꯦ ꯐꯠꯇꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩ ꯉꯝꯗ꯭ꯔꯦ. ꯃꯁꯤꯅ ꯑꯩꯒꯤꯗꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯤꯕꯅꯤꯅꯦ. ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯕ ꯄꯣꯠꯁꯛꯁꯦ ꯑꯩꯁꯨ ꯃꯍꯥꯎ ꯈꯪꯅꯤꯡꯉꯤ. ꯔꯤꯁꯤ ꯈꯣꯟꯀꯠꯂꯛꯏ. ꯅꯤꯁꯥ ꯆꯥꯕ ꯑꯩꯒ ꯂꯣꯏꯅꯕꯗꯩ ꯅꯪꯁꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯦ. ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯁꯤꯡꯅ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ? ꯃꯇꯨꯡ ꯃꯅꯥꯎ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝ ꯍꯦꯛ ꯇꯧꯔꯝꯂꯕ ꯅꯪ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇꯦ. ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ. ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯒꯦ ꯈꯜꯂꯗꯤ ꯑꯩꯒ ꯂꯣꯏꯅꯒꯨꯝꯁꯦ. ꯑꯩ ꯑꯃꯒ ꯂꯣꯏꯅꯔꯒ ꯑꯇꯣꯞꯄ ꯀꯌా ꯑꯃꯕꯨꯁꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯛꯅꯕ ꯃꯔꯝ ꯑꯣꯏꯔꯒꯗꯤ ꯑꯩ ꯏꯊꯟꯗ ꯂꯩꯖꯒꯦ. ꯑꯩꯒ ꯅꯛꯁꯤꯟꯅꯔꯛꯀꯅꯨ. ꯍꯔꯤꯁ ꯅꯣꯛꯏ. ꯒ꯭ꯌꯥꯟ ꯁꯨꯠꯇ ꯇꯥꯏꯅ ꯉꯁꯤꯗꯤ. ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃꯠꯇꯗ ꯑꯩꯅ ꯑꯋꯥꯕ ꯁꯨꯛꯄꯤ ꯄꯤꯅꯤꯡꯗꯦ. ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯄꯤꯔꯛꯂꯁꯨ ꯑꯩꯅ ꯊꯦꯡꯅꯒꯅꯤ. ꯃꯔꯨꯑꯣꯏꯕ ꯃꯤꯁꯛꯁꯦ ꯑꯩꯒꯤꯗꯤ ꯅꯪꯅꯤ. ꯒꯦꯒꯗꯤ ꯑꯣꯏꯅꯤꯡꯗꯦꯍꯦ. ꯔꯤꯁꯤ ꯍꯔꯤꯁꯇ ꯄꯩꯔꯞ ꯌꯦꯡꯂꯒ ꯈꯔ ꯆꯠꯊꯣꯛꯂꯒ ꯈꯥꯝꯂꯤꯕ ꯕꯨꯂꯦꯠꯇꯨꯗ ꯍꯥꯏꯔꯞ ꯉꯥꯊꯗꯨꯅ ꯂꯩ. ꯆꯝꯈꯠꯈ꯭ꯔꯦ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯁꯨ ꯑꯗꯨꯒ ꯊꯛꯄ ꯍꯧꯏ. ꯒꯦꯗꯤ ꯅꯪꯅ ꯆꯨꯔꯛꯇꯧ ꯃꯉꯥꯏꯔꯦ. ꯅꯨꯄꯤꯗꯐꯥꯎ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯅꯨꯄꯥ ꯅꯪꯉꯣꯟꯗꯗꯤ ꯀꯔꯤ ꯏꯟꯇꯔꯦꯁ? ꯍꯔꯤꯁꯁꯨ ꯔꯤꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯏ. ꯑꯇꯩ ꯅꯨꯄꯤꯗ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔꯁꯨ ꯌꯨꯝꯗ ꯍꯧꯖꯤꯛꯐꯥꯎ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯄꯤꯗꯨꯗꯗꯤ ꯃꯤꯅꯨꯡꯁꯤ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯎꯠꯂꯣ. ꯔꯤꯁꯤ ꯃꯩꯈꯨ ꯁꯥꯡꯅ ꯀꯥꯝꯊꯣꯛꯏ. ꯑꯩ ꯃꯥ ꯀꯅꯥꯅꯣ ꯈꯪꯗꯦ. ꯑꯩꯒ ꯃꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ. ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯌꯣꯁꯨ ꯍꯥꯏꯈꯤꯗꯦ. ꯃꯁꯥꯅ ꯏꯖꯠꯀꯤꯗꯃꯛ ꯂꯩꯖꯕꯅꯤ. ꯂꯝꯆꯠ ꯁꯨꯝꯂꯨꯗ꯭ꯔꯒ ꯏꯖꯠꯇꯤ ꯂꯩꯈꯥ ꯇꯥꯅꯤꯡꯗꯕꯗꯨꯅ ꯅꯠꯇ꯭ꯔꯣ? ꯐꯠꯇ꯭ꯔꯕ ꯄꯨꯟꯁꯤ ꯇꯦꯜꯂꯕ ꯃꯤꯁꯛ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯏꯂꯥꯏ ꯂꯥꯏꯅ ꯂꯨꯍꯣꯡꯕ ꯌꯥꯔꯛꯂꯤꯁꯦ. ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯖꯅꯤ. ꯗꯥꯏꯚꯣꯔꯁ ꯇꯧ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯇꯧꯅꯤ. ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤꯕ ꯄꯣꯛꯄ ꯀꯥꯏꯗꯨꯗꯤ ꯑꯣꯏꯗ꯭ꯔ ꯋꯥꯅꯤꯗ.
Haris sor sang na hondoi ma wa ngangpham khangdre kari wa haibna risibu themgadaba phajana wa hainagadaba haiba nakna loinari pha ma su khangdre nangna lana lorido aidi thajadebo amuktang ye thodok to karamna no thidok padi fabani aidi chingni kaino thidoise court na pido innocent ni haina proof to hon ki saira prostitute mayam gi chakta fam du da leiram banu pinabu innocent oigadra aspila bani aidi nangse ngai ko ne Christina nang call jate pung trauma thoi dai da mai rent la on haine kai gino du nu pidu na magi room da nang koi ko rise pung kya tarage Haris ko dang gari da yingli mapan hele chase de coffee thakni nge ikaw kawi iman hai haplak pani sian cha ko kadai Haris tiffin do hang tok la pire risi sulau to na yarak liba sem angur lafoi atei tei makhal khrada haunu chai Haris rishi gi haina khraba chinjak se thingma ngamdrabasu nungti gi healthy oiba chinjak thi tumak pise purakli bata haunu chari nge Christina gi call laksile rishi su pai khali hello Mr. Style laglo da nangai re 10 minutes ta yorani Christina nok laga okay bye uning labani ko salau ai di ki rangai rabani ko Hari dogi pakhum di piram de rishi call ka kre Haris hairakli do tabada nupi dong na paithui waningi khonjar se tabada chale se tallaga lehoro hagot kre risi di aduga magi gari du da ka khatlaga start tokre upai leite Harisu inaki